episode ase maruina Middle East lom ki pawni amasung Middle East ki pawa se reality voice ta thamjapani atu reality voice ta problem oi maram da real voice ta mate am tang share taw jare so ahan batta Middle East lom de mate am tang America na Hamas ta onsi laga peace proposal ama thamlakre ceasefire ki proposal ama ceasefire se sangan si hai pani plus masi condition su am lairi breeze hai bati khoi anti khoi ge thong oina oi so America ki side gi wa side ani ki wa si taraga asumna ohensi hai proposal amani tham ki base America na thamlakpa proposal ni ultimately Israel ki kana bana soidna hendori ni aduga makoi na haira ki means US na haira ki masi ki proposal se yadrabati yam bera kagani haiduna so US ki peace proposal asina amuk karino masi karisuna te Israel ki phakra missing loine katha dorok lo haipani madugi matung ceasefire su matam sangana bahot nagini haiki but Hamas ne am khantaba amma mathau tani haiki makoi yare kadai yadre kadai America ti wakali handak ki wa se yadre tin khoi dai khoi gi military fauna changlang nei da bi sini Trump ki thiten na bu wa phama se yadre ti adu hen gani sini military yaw changlang tu Hamas na khoi bera karani sini America gi hostage yauri Israel ki hostage yauri makoi sinon thadoro o aduga war su ko peace tom program khone sini Hamas na masi chiktani handori aduga masi wa phama se America ki convoy Witkoff asina haiki ni Witkoff ase handak laki Qatar da wafam se yam khatnaki yam chawpa America ki mi Israel ki mi amati Hamas ki mi su khara yawna khatnaki bani ceasefire proposal masida hairip ki bani Witkoff convoy sina na khoi ki matam yam na short ni na khoi masiki America khoi na thamli wafam se yaw haiduna adubu Hamas ki side ki masika ri kadun khangde se condition ni atopa bomb topa top topa thomgai be khai ba si banaba ma dikhara hanthadura leire amoromda Arab ki country sing na handak Ramzan se di chana thakna ba phajana yohali aduga aid ki pot punamak ase yohali aduga ceasefire ase long time oikragadi Arab countries me am changlaga hojika Gaza se reconstruct over Pibam ama Makoi hot nagani hadriam kan hot narisini Gaza da hojik something nungai yai means bomb top kap na balai trabanina Ramjan Sekhar peace ta shanti da heli haipakiwani ani so pamamana Hezbollah harise hojik yam chorba trouble amani Israel kanglup na Israel na Lebanon da changraga South Lebanon da makoi na changki mofam sidagi thowai bya da hojik chulaire thoktre ceasefire ki timing asel almost loirago mani adu tho yadre aduga hojik ka Hezbollah kanglup nasu yam nungaitre Hezbollah da hojik pressure piri sina Israel ki side ki na koi ju khulai thado ai koi su khulai thado kani sini adu Israel haikre ai koi khulai thadaro yai aduna asom da amaka Lebanon government na akan ba ama tawsilak na Hezbollah na koi yaragati masidagi back chatlusini adu Hezbollah na hai koi so amoy aduga na koi ke dudan leiri territory manung da nasai territory manung da changlaga nangna pai du chaitek utek tu na khoi kutta khuchukulai dit leiri kari to boy Israel ki retaliate tawdri no kari kumpa kari maram da ki mokhoi se handok han khidri banu haipo apoma se Hezbollah ki akan bediman ni Lebanon ki bathakta Lebanon asina ngamna hojik Israel sing ase makoi na occupy tawduna akan bana handak war changki batagi leiki base masidagi inthok pangam tri bani masi kya son krawano amorom da Syria da changki ba kanglop Israel ki forcing madusu hojik handok tawduna leire asom da Lebanon da changki ba kanglop adusu handok tawduna leire amorom da Gaza da changki ba Kanglup dagi mayama di handokre adupu complete handokri asom the West Bank ta Israel na makoi na changki mafom su handokte it means Israel ase tapna makoi greater Israel ki map nom ta tapna lakpani haibasi haiman bathok tara haina te aina khanjai amro the Pakistan gi train hijack ase Pakistan gi site ki India da su tai nei cheni India su masigi manugi oba plan program sagat pasida masida idea India gi site ki pi gen yamna kanna India ba Pakistan na India da maral select adu India gi official site ki adugumba nasai country gi nasagi khangdraga nasa na charang kharang nei da laklaga nakoi na sen mathongam nai draga khoi da ma tai na ba madu tor kano hype official yamna kan ba reject ama pi ke sini aduka Pakistan hai masida Afghanistan ki mokoi network ama masi use tor pone aduga mastermind ase Afghanistan da famdra lai sini so Afghanistan amadi India da handak ki chawba case ase Pakistan ki history da hariba case asigumba thoki dri hairi train oin hijack oi ke base masi tai nei hydropomb su thogle amrom da Armenia amati
Azerbaijan ki marakta 40 years tagini makhoi nuaina da conflict kumna leirakpase marakta ngasidagi chahi anihum ki mawangte yam satiba huaram so ki Armenia amadi Azerbaijan ki marakta so hantak marak ase makhoi nungsina baki web amada lakle makhoi jik 40 years ki matungda friendship to lakpani masi mafam sipu Europe ki site ki masi amna thagat naki amasung welcome to ki hairi Kashidi Donald Trump ki pau amasu tai madudi reporter singna report launenge chanjata hange tanjata ngarang khongna inna ba mate amasu tawra kaina aduna mic ama khakna reporter amki khut ki mic ama khakna Trump ki mai da thajin khreidi Trump si saurap to ki ai adubu mase unwilling oi bani haina laudre adubu kanglu amana masi willingly to ki bra haina su khandari adu Trump da di saudi hairi mark control to ki adu moment adu man asim hairam ki hairi madudi masi ngasi nangi mic china ai ki mai da khajik thakri so khri cha masi worldwide news oirgani hairam ki hairi tari masi ki matung da mark helicopter amata Elon Musk ki machani pasu purga helicopter daka dura chat kisini masi am interesting amati yamna chawna khannari bo phamani amrom ta mafam pham kya da Israel na Palestine to ri pa amati mafri to nari sa pura magasina maram werga ethnic ki marapta Palestine ko Israel ki missing ase masibu nungsidba khonsidba masigi response am pham kya da oi hai ngasi di mafam amata Israel ki missing bu Mati Shalambi, hai bagi opong masu report sing na mention tori. Masih details tung da pasan perak hejik teng le.